Handak Jiribam gi Jakuradhor dagi Kuki khutlai paiba shingna Meecham taruk Phajinkhibagi thouong adu Yaningdaba Phongdoktuna Wangkhei Thambalkhong Apunba Meira Paibi lupna shinduna Thambalkhong gi Meitei Shanglen Da Wakat Meepham Phamkhre Wakat Meepham aduga mari lainana Thambalkhong Apunba Meira Paibi gi member DM College of Arts ke hanagi principal Professor C.A. Silaramani na hai Jiribam gi Jakuradhor dagi Kuki khutlai paiba shingna Phajinkhibagi angang ahum amade nupi ahum punam yoi taruk adu Phajinkkhibagi Wakhal wanaringai choiragasida lengangna afaspa thamjilakpa sina miyam hena nungai handrei Manipura kumjali singamaga chamapan marifuda afaspa thamjinduna human right violation kaya chathaduna miyam kham thengna awaba mayukna khrei afaspa gi marumda nupi angang khaktana miyon minai chathakhibani lengangna matam khara afaspa lauthokkhibadagi miyam awaba khara phagalakpada ngairingai choirakta nauna amok thamjilakliba sina miyam khongkhut punsinbaga pangkhak oire ngaligai matamdagi Manipuri si lengaklon nath chatnabi senmilon amadi sanskriti mapung phana leiba lamdam ama oiduna lakli masida government of India na purup ama bu khutlai oina sizinaduna lamdam asigi yellow purup Meitei amadi atopa purup khara muthanaba honari Aikoigi senmilon gi achoba mafam mamoiriba nupi kaithel ase miyamda lana uhanaba honarakli British na paligai matamdagi hauna Manipur gi senmilon ase muthanaba policy kaya semduna leikrabani policy singadu laina khungangi lau singubada yumpham oiba political economic khara nupi kaithel da leihoba sina ngasi aikoi hingba ngambani langi matamda kaithel phamdaba maramna lamdam asigi senmilon da chauna saithing piri India gi neo-colonial ase anoba loilam masak amagi makhada Manipurda economic genocide chathari Manipur gi nupi singna su nam sasan gi mayokta thengnaduna lakba do makhata na thengnakigani haibagi thajaba lei Kuki khutlai paiba singna Phajinkhiba Meecham tarukadu athuba matamda tekta kaidana thadoraknaba central amasung state lengangna singadabani haina mahangna makhata ki mi nupi ahal lama yauna mauna ha adudagi angang tha nipan khata yaw ngairiba angang yauna kidnap tawkhibase India ki security forces mayam more than 1 lakh hujiksu 20 battalion CRPF battalion thajala ibani hujiksu lairi base masigi sidai sida kramaina mangkriba moise kan mangamdribanu aikoi gi India ki forces sing sidi India ga su taunari bani na hotline ji lairi bane ba makoi gadi haibidi Assam rifle gumba adigi BSF gumba lairi ba India ki forces sing se masigadi su tauriba Hujik phakriba angang nupi angang phakriba singsigadi hotline leiribane makoi da trace tawba ngami bane adu hujik phawa puthorok pa ngamdriba se mase aikoina yam kanna adum protest se sanction khigani haidna ai thamjagi